ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯂꯥꯏꯚ ꯄꯣꯗꯀꯥꯁ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯪꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤꯒꯤ ꯀꯥꯁ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯁꯤꯁ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯤꯔꯤꯁꯤꯁ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯃꯁꯨꯡ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯗꯥꯂꯣꯝ ꯒꯨꯔꯨꯃꯌꯨꯝ ꯗꯥꯂꯣꯝ ꯒꯨꯔꯨꯃꯌꯨꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯡꯒꯔ ꯑꯅꯨꯔꯦꯈꯥ ꯃꯌꯦꯡꯕꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯔꯣꯜ ꯂꯧꯔꯤꯕ ꯑꯃꯔ ꯃꯌꯥꯡꯂꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯀꯥꯁ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯁꯛꯇꯥꯛꯆꯕꯒꯤ ꯇꯟꯖꯥꯗꯨꯁꯨ ꯂꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯂꯥꯏꯚ ꯄꯣꯗꯀꯥꯁ ꯑꯁꯤ ꯀꯣ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅ ꯕ꯭ꯔꯤꯂꯤꯌꯟ ꯃꯦꯅꯦꯖꯃꯦꯟꯠ ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯤꯡ ꯏꯚꯦꯟꯠ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯗꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯅ ꯈꯥꯡꯉꯦꯝꯄꯜꯂꯤꯗꯅꯤ ꯂꯩꯔꯤꯕꯁꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥ OTT ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ iOSꯇ ꯍꯧꯖꯤꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯖꯔꯦ ꯑꯦꯞ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ OTT ꯑꯦꯞ ꯑꯁꯤꯗ ꯑꯅꯧꯕ ꯀꯣꯟꯇꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯥꯔꯆꯀꯤ ꯇꯥꯡ 1ꯗꯒꯤ ꯑꯩꯈꯣꯏꯒꯤ iOS ꯄ꯭ꯂꯦꯠꯐꯣꯔꯝ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯃꯗꯤ iOS ꯑꯁꯤꯗ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯑꯍꯥꯟꯕꯗ ꯉꯁꯤ ꯋꯥꯔꯤꯁꯦ ꯗꯥꯂꯣꯝꯗꯒꯤ ꯍꯧꯖꯔꯛꯀꯦ ꯗꯥꯂꯣꯝ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯑꯗꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕꯁꯦ ꯗꯥꯂꯣꯝꯅ ꯉꯥꯛꯇꯅꯤ ꯑꯗ ꯗꯥꯂꯣꯝꯅ ꯉꯁꯤꯒꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯤꯕꯁꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯊꯣꯟꯕꯤꯈꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯒꯤ ꯃꯃꯤꯡ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯣꯚꯔꯑꯣꯜ ꯐꯤꯂꯝꯁꯤꯒꯤ ꯍꯤꯔꯣꯁꯤꯗ ꯇꯥꯏꯇꯜ ꯇꯧꯔꯀꯥꯟꯗ ꯁꯦꯝꯈꯤꯕ ꯃꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯑꯐꯇꯔ ꯑꯣꯜ ꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯋꯥꯔꯛ ꯀꯜꯆꯔꯗ ꯊꯋꯥꯏ ꯀꯠꯊꯣꯛꯆꯕ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯍꯥ ꯃꯆꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯥꯅ ꯃꯃꯥ ꯃꯄꯥꯁꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯈꯛ ꯃꯥꯅ ꯆꯂꯥꯏꯖꯕꯅꯤꯗ ꯔꯦꯁꯇꯨꯔꯦꯟꯠ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯅꯥꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣ ꯁꯛ ꯐꯖꯕ ꯑꯊꯤꯕ ꯒꯨꯟꯗꯥ ꯂꯣꯏ ꯆꯪꯉꯛꯄ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯌꯥꯝ ꯂꯥꯛꯄ ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯁꯤꯗ ꯑꯗꯨꯝ ꯉꯥꯎꯁꯜꯂꯛꯄꯗꯣ ꯑꯗꯩꯗ ꯃꯌꯥꯝꯗꯨꯅ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯕ ꯇꯥꯏꯇꯜꯗꯣ ꯃꯉꯣꯟꯗ ꯄꯤꯕ ꯑꯣꯏꯅ ꯐꯤꯂꯝꯁꯤ ꯃꯃꯤꯡ ꯊꯣꯟꯖꯕꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯂꯣꯝ ꯑꯗꯣ ꯍꯧꯖꯤꯛ ꯅꯍꯥ ꯃꯆꯥꯁꯤꯒꯤ ꯋꯥꯔꯤꯅꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁ ꯑꯃꯔ ꯃꯌꯥꯡꯂꯝꯕꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯣ ꯑꯃꯔ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯅꯝꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯗꯥꯂꯣꯝꯅ ꯑꯃꯔꯅ ꯀꯥꯁ ꯇꯧꯕꯅ ꯍꯦꯟꯅ ꯄꯛꯀꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯨꯁ ꯇꯧꯈꯤꯕꯅꯦꯅꯁꯨ ꯈꯜꯂꯤꯀꯣ ꯁꯣ ꯑꯃꯔꯅ ꯁꯤꯒꯤ ꯀꯥꯁ ꯑꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯋꯥꯈꯟꯗꯒꯤ ꯑꯩ ꯁꯤ ꯑꯃꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯒꯦ Sorry. Thank you, Ipom Media, amadi podcast team, crew member loginamagpo, mamaktada ikononjari loinana Facebook ki kuthang da aduga YouTube ki kuthang di imbiri mayam puno mapui kai kuna butchari. Some recall tawkan nung shibam di pawai map ni keno harkan da kuji ko ina lan tawro matung da haitare ko after
chahi kya no chahi amaga hen lepur matungda kem tawdabi inthinugaina chatpabo haidi film gi thomi oina hai tare chaludra matamjida sigi film sigi assignment je ingonda producer ma lege da team ne da dalom hoigi da premchan aigi cinema ma ga pungre kino Mr. Mangala na koinari to ba si sei yo cinema se sigi producer da premchan engon da call to bire sima am to se sumaina dalom na direction to ni sumaina malang kithel team gi ni khopane malang kithel is already koina khanga ga ler ba hai ta maram di prominent wherever respected wherever directors producers me am pull ga sem ba firm am khak ne ba adi firm to the gi project to dore ha pa kanda khaini thoina de ke ju khanjalu dre hai di character ro sima do phajaram dre phajaram moi dre hai ba di aduda nangna tawba yani na haibirak pudu da premcha na haibire nagi dalom ju mukol to bire aduda gi ina hoi dum hai gi aina ngam gani haibide na te ko try to ge na khan bud try to ge character birak pudu try to ge isu try to ge kanom kak sum ngambring ge en khale adai sum khan da angang ga sum sa badu da sum dalom uzaba kai gumba ama haide engoda because already dalom je film gi through dagi khangnar ko natte wa dalom de haide already aigi gurukul haitare aigi schooling je acting gi guru mayum dani ta sengna hargadi color and dabuni gi dabuni gi machim banau sing dum aiga gunum rem dum ai pi ngai gi dum loina la dana dalom na uzaba kenom khak leram nin khalle adudagi sigi achoba opportunity sengon pibirak pane na maina thamjai ado amarna sigi role se naha sigi role se yamna hotnaba kanba naha sigi role se lawkhiba matamda amarna thengnakiba awaba amadi nungaibado kai kai thengnakhibage adudu kam tang haibiramo si matang sida wabadi am thengnai team gi natabida ai isagi oina maramdi sigi shooting to bakan se already ai di hoji sungai keno spinal cord se ai problem lai riba injure severe injure ne ba aduna kana treatment to riba timing aina dalom na shooting howdore na harpa timing se schedule pirama ba ai treatment chatta yada ba ai kolkata da leba matam da ticket ka aga thole adum thola ga nam bu khot bhor pa se bel adum phai ai haidi cut hair pa kai bel phai adaga white shot lora ga ne bel lok thoni close mai dang oira ga ai bel je dum phar ga shooting to ba adu du da activity yam ba hai tare haidi waiter ma sarak pa owner ma sarak pa do kap sengdok sengjin chukri thangdok thangjin activity yam yaw bane ba plus kwai sathi gris dalom satar chingkhat pa hum hari kai ri doctor na di pra strictly swaina ising baten ambok thang ya de non tharaga satar chingkhat pa gi dai di khwang je hau gra ba magi bak launa as ai jing gyan noi ba ting tho ga nga tang ai moina therapy takle adui therapy tung hatang tok tho kan da mo dalom place matam tang pion ha 15-20 minutes mo atang potha ga mo shot lowe nungdang yor kan ni ko sina ado ai tom da chingkhat pangam da inau haitari crew member moi ani ahum na thoraga sate du chingkhat aga aina chingkhat pa sai last ati domaina why adu film number gi oina di taseng na haijara kan da engon da wa ba habi laite wa ba habi gen har kan da film da dum pa ma ngau jar ga acting da ngau lak pani na acting tong ni ba hai engon da ngau wa ba laite hai tar jagoi gi sequence namak putu so ro dance heavy leng ba ya da ba timing da jagoi dance heavy to khalai ni ado ishor khor ma ga hai da khangjang la mi ma khor ma ga tau gi hai tar wa ba gi su laite hai tar sima na ba da hoi sum kai hai ni awaba amar gi su kana nari ba timing du da like isana ai simadi tauge haibagi wakhan lon du da anaba do kauthoga sigi sima sisu yamna productive oina namkhiba mayamna su hena thoido henok na pamna re na su khalli ko ado akhoi gi ipo media gi platform sida su huze athuba matam da 1st March sida screen tawraga doine ipo media sisu tharaga doine amar anyway film ase yam phajana namkhiba gi damakta hainingai laitana kai haini yam nungaiba amsu phawe amarna thengnarakhiba awaba nungaiba kai do sum share tawbirakpada ado huzik aikhoi gi singer Anurekha Mayengbam Anurekha da ung lakchage Anurekha isai se 2 million views yogadore huzik aikhoina YouTube da yengjaba matam da ko so isai asigi film gi song theme song haitare masigi theme song asi sakpirakpa matamda kai wakhal phawbi khibage
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯐꯪꯖꯈꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯣꯏꯕ ꯐꯪꯖꯈꯤꯕ ꯐꯤꯂꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯗꯥꯂꯣꯝꯅ ꯏꯁꯩꯁꯦ ꯐꯤꯂꯝꯒꯤ ꯑꯣꯏꯔꯅꯤꯅ ꯍꯥꯏꯕ ꯃꯇꯥꯡꯁꯦ ꯁꯤꯁꯤꯗ ꯑꯩ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯁꯤꯗꯁꯨ ꯐꯤꯂꯝꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅꯁꯨ ꯁꯛꯅꯤꯡꯕ ꯗꯥꯂꯣꯝꯒꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯏꯁꯩꯁꯦ ꯁꯛꯄ ꯃꯇꯝꯗ ꯀꯔꯥꯏꯗ ꯁꯣꯏꯈꯤ ꯀꯔꯥꯏꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯍꯥꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯕ ꯗꯥꯅ ꯑꯗꯨꯅ ꯗꯗꯥꯒꯤꯅ ꯄꯦꯜꯂꯒꯗꯤ ꯏꯁꯩꯁꯦ ꯑꯩꯁꯨ ꯄꯦꯟꯖꯔꯦꯅ ꯈꯟꯖꯕꯗꯣ ꯑꯗꯨꯝ khudingmakta kainom hek sorak matamna shaida si waline kholine habaje si yamna phajana tawbi hi hai tar isai je isai sak matamjida aduna ai si sai je film sida yahon gi basi jo ai yam nongai ba dalom da ai yamna harawa thank you haizaning ai okay dalom isai ase I khiba matam da dalom da kai ithil phawraga I khige isai se amadi film sigi title si chu pamjabana ngaujare haire aduga isai asi chu pamjabana ngaujare hairaga thamba theme ni haitare theme song ni haitare so masigi theme song asiga masigi sima asigi theme asiga chap manana thamaga aduga dalomna kari wakhaldagi karamba ithilla aga ai sigi isai se sumaina iragadi phajani mayek se sumaina oiragadi phajani aduga sima asigi kasina sumaina makoi dalomgi wakhanlonda dum uramgani haibetare makoi se kase amarna tawraga phajani nikina tawraga sumaina tawraga di pakkani khotkani haibase dalomgi wakhanda leire ko adna dalomna kai phaudana kamain tawraga ikhibage haibadom tang takpiyo hoi ai khomjage ado ahmada hoji enangi pokhomsi khomdweni si khomdenge mamangda ngasai na ahanbada haiba ka hobu ham pokhom mai dang haijage haibiyo ekhege pamjabana ngaujreba film si hoji ipom media da sumai tawdana OTT from the thaga do setang amani si mai papu oibi haiba mo wish toge thank you so much ekhoi se ekhoi nami ba pamjabana ngaujare hariba film si nami ba se ekhoi producers ki team ma lai ko malang kaitel haidana ekhoi su OTT platform amakak leje se viewers me amda aina malang kaitel gi tanja logjara ga phum amtang hai jauge malang kaitel di pamjabana ngaujare hariba film si ngasi horen nungdang dagi tha ba hogani si su mayam amtang adum miyang tabinwe hajage aduga hojik adu nangi wahang da mulage hojiki isai igiba film igiba and then cast selection toba si ekoi writer and director ekoi di quite imru eba poni ekoi na ngasai gi film si iba matam da khutta jara tholak matam da mi amakhakti adum thole e hekta koks da yaura mi amum chingjal le khang duna masa mathan da chingjan jarak bhai tare ngangi wa dialogue magi movement pi di baba screen play da di ekoi se movement magi kamain taw dana just magi sawui mo na kamain taw ba no poi mo na kamain tawi aduna chumbulo yaw banina adugi passion sum irak matam da dialogue sa jara hapak pada amar se sum la ai ko koks da ko okay then di amrawin ai si hai da yadre adum lepe ko anana degi sai ai gi wari se hoi lithok makti cinema tha din ni lithok ning de du chawrak pa ma hai rabada khara senior oiba laishabi mature oiba PhD tawriba laishabi amana class 12 ta pass tawjada ngai jariba angang sida ngausan bagi wa amal yauri sai sida adugi postna mangon de ju hanba man doiba acting chuma manana tawna doiba adui kana tai hai bi yengbada Nikki said them told us. The mind of selection the way like that, likewise got the Ratna say Ratna Hana, a quickie Hosiki Yamkana, Mochintum Kaleb Haitareko. Ratna say, Anuban Pimcha Amakachusangi, and say Nikki Sika triangle chat Kadaboko. Triangle chat Pasi Daisida Market healing away Kadoba. Aduna new face and some palm haitare. The new faces from tea with okay and Siratna Sian intro Kanda Doina. A moi say Castoki Badico. Aduga. Hotnaba kan ba haiba poche amar se na ngarong edi man sung sa haigi budu ai na ngarong edi dum urak pada adum hotnaba yam kalle ma se ai khoi da lei ringi matam da amar da bu sinna gadi thap to oi da sung yaw da bani adu ngasi maksu dum ma si sum main lei bani ko
ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯝ ꯑꯩꯅ ꯔꯣꯜꯁꯤ ꯑꯔꯨꯕꯁꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯥ ꯊꯣꯛꯂꯛꯑꯕꯅꯤꯅ ꯀꯣꯛꯇ ꯁꯤꯗꯤ ꯃꯥꯅ ꯇꯧꯕ ꯉꯝꯅꯤꯅ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯩ ꯏꯈꯤꯕꯒꯤ ꯇꯥꯏꯇꯜ ꯄꯤꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯐꯇꯔ ꯑꯣꯜ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥꯁꯤ ꯏꯕ ꯃꯇꯝꯗ ꯇꯥꯏꯇꯜꯗꯤ ꯍꯥꯟꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯕ ꯀꯣꯛꯇꯗꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯃ ꯇꯣꯇꯦꯂꯤ ꯂꯣꯏꯔꯛꯄ ꯃꯇꯝꯁꯦ ꯍꯦꯛ ꯂꯣꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯤꯒ ꯑꯣꯚꯔꯑꯣꯜꯁꯦ ꯗꯛ ꯂꯥꯎꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯥꯏꯇꯜꯁꯦ ꯁꯠ ꯂꯥꯎꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦꯁꯦ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯑꯦꯟ ꯗꯦꯟ ꯑꯗꯒꯤꯗꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯂꯣꯏꯔꯕꯅꯤꯅ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦꯒꯤ ꯏꯁꯩꯁꯤꯗꯤ ꯏꯗꯕ ꯌꯥꯗꯕꯅꯤꯅ ꯁꯛꯇꯕ ꯌꯥꯗꯕꯅꯤ나 ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯖꯁ ꯂꯦꯐ ꯍꯦꯟꯗꯦꯗꯀꯤ ꯋꯥꯔꯛ ꯈꯤꯇꯪ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯨ ꯂꯣꯏ ꯂꯩꯔꯦ ꯈꯨꯠꯇꯀꯣ ꯀꯣꯛꯇ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦꯕ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯊꯨꯅꯁꯨ ꯏꯈꯤꯕꯅꯦ ꯑꯗꯨꯒ ꯚꯣꯏꯁꯁꯤꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯣꯏ ꯑꯩꯒꯤ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯥꯔꯥꯅꯤ ꯍꯨꯏꯗ꯭ꯔꯣꯝ ꯁꯛꯄꯤꯀꯣ ꯌꯥꯝ ꯐꯥꯎꯋꯤ ꯃꯥꯅ ꯁꯛꯄꯤꯕ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯑꯣꯏꯔꯣ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯣ ꯋꯥꯠ ꯑꯦꯚꯔ ꯇꯥꯅꯤꯡꯂꯦ ꯑꯣꯏꯔꯣ ꯍꯥꯏꯔꯣ ꯑꯣꯏꯔꯣ ꯑꯗꯨꯝ ꯌꯥꯝ ꯐꯥꯎꯋꯤꯀꯣ ꯑꯗꯣ ꯑꯅꯧꯕ ꯑꯝꯇꯪ ꯑꯩꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯦ ꯄꯨꯈꯠꯀꯦ ꯁꯨꯝ ꯑꯉꯥꯡ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯝꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯁꯦꯝꯕꯤꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯀ꯭ꯂꯥꯁꯤꯀꯦꯜꯗꯁꯨ ꯀ꯭ꯂꯥꯁ ꯌꯥꯝ ꯋꯥꯡꯉꯕꯅꯤ ꯃꯥꯁꯦꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯛꯄ ꯃ꯭ꯌꯨꯖꯤꯛꯀꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯅꯨꯔꯦꯈꯥꯁꯦ ꯑꯣꯏꯅ ꯑꯩ ꯍꯟꯗꯛꯇꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯈꯤꯕꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯗꯥꯂꯣꯝꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯦ ꯁꯦꯝꯒꯠꯄꯤꯔꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯁꯨ ꯗꯥꯂꯣꯝ ꯍꯣꯏꯅ ꯁꯦꯝꯒꯠꯄꯤꯔꯝꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯒꯠꯄꯤꯍꯧꯕꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯊꯝꯕꯤꯔꯤꯁꯦ ꯗꯥꯂꯣꯝꯅ ꯑꯗꯣ ꯗꯥꯂꯣꯝꯅ ꯍꯧꯖꯤꯛ ꯁꯦꯝꯒꯠꯄꯤꯕꯒꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯅꯨꯔꯦꯈꯥꯁꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯤꯡꯒꯔ ꯑꯃꯅꯦꯁꯨ ꯍꯥꯏꯔꯤꯀꯣ ꯁꯣ ꯑꯅꯨꯔꯦꯈꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯣꯡ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯊꯤꯝ ꯁꯣꯡ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯖꯔꯦ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕꯁꯦ ꯁꯤꯒꯤ ꯊꯤꯝ ꯁꯣꯡꯁꯦ ꯁꯛꯇ꯭ꯔꯤꯉꯩꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯃꯇꯦꯛ ꯑꯃ ꯈꯤꯇꯪ ꯉꯪꯕꯤꯌꯨꯅꯦ ꯃꯌꯥꯝꯁꯨ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ क्लासिकल सॉन्ग जे रागा हंसध्वनिना अमा लेबको अदुदगी रागदुगी ꯃꯇꯦꯛ ꯑꯃ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯉꯪꯕꯤꯌꯣ ꯍꯣꯏ सा पा ने मे आई पिया प्यारे वारी जाऊं बली हरी वे Thank you, Anurekha. Yam phajai. Matungdasu mayamna henna thoidok hendokna sakhangbiba amadi mayamdagi ke haini huzik leiriba singer aphau aphau ba singsiga compete tawba ngamba oibiyona haijaninge. Okay. So Amar da ulakjage Amar huziki aikhoigi pamjabana ngaujare hariba sima asida love triangle ne oirise hai ko sum wari sida haipe chawrakna so sigi role ase play tawrakpa matamda pamjabana ngaujare sida kai haini yamna hotnaba kanba nupi singsina oina ngausalakbo oidoineba Amarda so sigi film asida script asida adumaina lakpa matamsida Amarda kai phaugige थोइनदि आई जमीना दे नोकनी सिगी आई रियलिटी दा हाई तारक ꯅꯨꯄꯤꯅ ꯉꯥꯎꯖꯃꯟꯗꯅ jail yawena mayamna hainabra oh रियलिटी दा क्या है दोनों अदम आई के शो अदम मानो भाई तारक अदम खान की पामा अदम खाल लाई बतो अदम वाइन तो हुए सिगी जना के दोनों हार करना मुक चाहिए से लाइक चाहिए मैं आम कुम्धर का 12 पास तो बा अंगा मसारंग ना वो ना अदुदी अदम अखोइना क्या है दोनों सुम homework study अदगी सुम according to कोई ओजा गुरु न ताकपीरक भाई तारे हाइदी सुम अखोइना train तौरगा दुम ओजा गुरु म्याम लमजेंगा सुम ताकपीरक बतुदा
ꯁꯣꯔꯒꯨꯝꯕ ꯁꯥꯟꯅꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯉꯥꯡꯒꯤ ꯅꯦꯆꯔ ꯍꯥꯏꯇꯥꯔꯦ ꯈꯔ ꯐꯥꯅꯕ ꯍꯣꯠꯅꯩ ꯍꯤꯗꯟꯂꯤ ꯑꯩꯗ ꯗꯥꯂꯣꯝꯗꯤ ꯅꯣꯇꯤꯁ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯍꯣꯠꯅꯖꯕꯅꯦꯕ ꯁꯥꯏꯠ ꯑꯃꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯁꯦꯝ ꯐꯦꯁꯇꯨ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯦꯆꯨꯔ ꯑꯣꯏꯔꯕ ꯀꯦꯔꯦꯛꯇꯔ ꯑꯃꯃꯨꯛ ꯁꯥꯔꯨꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯐꯤꯂꯝꯁꯤꯗ ꯑꯉꯥꯡ ꯁꯥꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯉꯥꯡꯒꯤ ꯔꯁꯅ ꯑꯃꯈꯛ ꯂꯩꯗꯅ ꯑꯗꯨꯒꯤ ꯔꯁ ꯑꯗꯨ ꯆꯦꯟꯅꯕ ꯍꯣꯝꯋꯥꯛꯇꯤ ꯈꯤꯇꯪ ꯇꯧꯋꯤ ꯑꯦꯄ꯭ꯂꯥꯏꯁꯨ ꯇꯧꯔꯒꯗꯤ ꯌꯦꯡꯉꯦ ꯃꯌꯥꯝꯅꯗꯤ ꯁꯤꯃꯥ ꯂꯣꯏꯔꯒ ꯌꯦꯡꯉ ꯊꯣꯛꯂꯛꯄꯗ ꯈꯤꯇꯪ ꯑꯦꯠꯂꯤꯁ ꯑꯗꯨꯝ 10% 100ꯗ ꯌꯥꯝ ꯌꯧꯉꯝꯗ꯭ꯔꯁꯨ ꯁꯔꯨꯛ 10ꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯠꯅꯖꯃꯟꯗꯨꯗꯤ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯟꯖꯩꯌꯦꯕ ꯏꯁꯥꯅ ꯍꯣꯜ ꯀ꯭ꯔꯦꯗꯤꯠ ꯒꯣꯁ ꯇꯨ ꯗꯤꯔꯦꯛꯇꯔ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯣꯏ ꯂꯩꯕꯒꯤ ꯆꯥꯟꯁꯦꯁ ꯄꯤꯔꯤꯗꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯆꯥꯟꯁ ꯄꯤꯗ꯭ꯔꯒꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯗ꯭ꯔꯒꯗꯤ ꯀꯥꯏꯗ ꯇꯧꯔꯨꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯃꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯗꯥꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯅꯦ ꯗꯥꯂꯣꯝꯅ ꯉꯁꯤꯒꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯨ ꯗꯥꯏꯂꯣग्ꯁꯨ ꯑꯗꯒꯤ ꯂꯤꯔꯤꯛꯁ ꯑꯗꯒꯤ ꯁ꯭ꯇꯣꯔꯤ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯗꯥꯂꯣꯝꯅ ꯂꯣꯏꯅꯃꯛ ꯑꯣꯏꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 1 ꯃꯥꯔꯆꯇ ꯏꯄꯣꯝ ꯃꯤꯗꯤꯌꯥꯁꯤꯗꯁꯨ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯖꯒꯗꯧꯔꯤꯀꯣ ꯁꯤꯒꯤ ꯁꯤꯃꯥꯁꯦ ꯑꯗ ꯃꯌꯥꯝꯗ ꯗꯥꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯁꯤꯃꯥ ꯑꯃꯁꯦ ꯅꯝꯃꯛꯄ ꯃꯇꯝꯗ ꯗꯥꯂꯣꯝꯅ ꯊꯦꯡꯅꯕꯤꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯇꯝꯗ ꯀꯥꯁꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯗꯥꯂꯣꯝꯅ ꯊꯦꯡꯅꯕꯤꯔꯛꯄ ꯉꯩꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯌꯨ ꯁꯣꯔꯤ ꯍꯣꯏ ꯐꯤꯂꯝ ꯅꯝꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤꯗꯪ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯗꯤꯔꯦꯛꯇꯔꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯂꯦꯕꯔ ꯋꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯋꯥꯖꯕ ꯃꯦꯟꯇꯦꯂꯤ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯂꯩꯖꯕ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯛꯂꯩ ꯂꯩꯇꯕ ꯄꯣꯠ ꯑꯃꯈꯛ ꯁꯥꯒꯠꯂꯀꯥꯟꯗ ꯁ꯭ꯇꯣꯔꯤ ꯑꯃꯗꯨ ꯑꯍꯤꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯏꯁꯦꯡ ꯁꯦꯡꯕ ꯑꯃꯗꯧꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯝ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯐꯤꯂꯝ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯏ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯔꯤꯌꯦꯂꯤꯇꯤꯁꯤꯗ ꯄꯨꯂꯞ ꯄꯨꯁꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯣꯏꯕꯅꯤꯅꯀꯣ ꯋꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯗꯦ ꯇꯨ ꯗꯦꯗ ꯊꯣꯛꯏꯕ ꯄꯣꯠꯁꯤ ꯑꯣꯏꯗꯣꯏꯅꯤ ꯃꯐꯝꯁꯨ ꯆꯞ ꯆꯥꯕ ꯃꯐꯝ ꯊꯤꯒꯗꯕꯅꯤ ꯃꯥꯒꯤ ꯃꯁꯛꯁꯨ ꯆꯞ ꯆꯥꯅ ꯑꯣꯏꯒꯗꯕꯅꯤ ꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯇꯤꯝ ꯀꯣ ꯑꯩꯈꯣꯏ ꯃꯥꯂꯪ ꯀꯩꯊꯦꯜ ꯇꯤꯝ ꯑꯩꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤꯁꯦ ꯁꯨꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯁꯤꯒꯤ ꯁꯤꯟꯁꯤ ꯃꯤꯅꯗꯤ ꯃꯣꯏ ꯑꯁꯤꯒꯤ ꯁꯤꯟꯁꯦ ꯁꯣꯏꯗꯧ ꯃꯥꯜꯂꯦ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯈꯤꯇꯪ ꯀꯥꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯕꯨ ꯁꯤꯟꯁꯤꯅ ꯑꯁꯥꯡꯕ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥ ꯅꯝꯃꯤꯉꯩꯗ ꯅꯣꯡꯁꯦ ꯇꯛꯈꯠꯇꯅ ꯆꯨꯁꯜꯂꯛꯑꯣ ꯅꯣꯡꯒꯤ ꯁꯤꯟ ꯅꯠꯇꯕ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯗ ꯑꯗꯨ ꯅꯦꯛꯁ ꯁꯦꯗꯨꯜ ꯑꯃ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯀꯦꯃꯦꯔꯥꯕꯨ ꯑꯣꯏꯔꯣ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯣꯏꯔꯣ ꯑꯥꯔꯇꯤꯁ ꯑꯣꯏꯔꯣ ꯑꯩꯅ ꯍꯦꯛ ꯅꯝꯃꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯍꯦꯛꯇ ꯐꯪꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨꯃꯗꯤ ꯍꯥꯏꯐꯦꯠ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯦ ꯅꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯝꯕꯔ ꯈꯔ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯌꯥꯡꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯥꯁ ꯇꯧꯔꯤꯕ ꯑꯃꯔꯅꯦ ꯅꯤꯛꯀꯤꯅꯦ ꯑꯗꯒꯤ ꯔꯠꯅꯥꯅꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯍꯥꯏꯕ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯥꯟꯅ ꯃꯣꯏꯗ ꯄꯤꯀꯣ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯗꯥꯏꯖꯦꯁ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯟꯁꯦ ꯅꯝꯃꯝꯗꯥꯏꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯇꯧꯕꯁꯦ ꯃꯨꯟꯅ ꯇꯥꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯁꯤꯜ ꯀꯣ ꯁꯨꯁꯤꯜ ꯁꯤꯡꯀꯥ ꯃꯥꯅꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯅ ꯒ꯭ꯔꯥꯐ ꯁꯥꯕꯁꯦ ꯍꯥꯏꯐꯦꯠ ꯁꯥꯗꯣꯛꯑꯒ ꯁꯨꯁꯤꯜ ꯅꯪꯒꯤ ꯑꯦꯡꯒꯜꯗꯨ ꯌꯦꯡꯉꯣ ꯐ꯭ꯔꯦꯝꯗꯨ ꯆꯦꯛ ꯇꯧꯔꯣ ꯍꯥꯏꯔꯒ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯁ ꯈꯥꯟ ꯍꯥꯏꯅ ꯑꯃꯁꯨ ꯌꯥꯎꯋꯤ ꯈꯥꯟꯅꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯧꯏꯀꯣ ꯃꯥꯅꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏ ꯃꯥꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯃꯦꯔꯥꯒꯤꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯅꯁꯨ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯁꯤ ꯃꯇꯥꯡꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯨꯅꯁꯨ ꯂꯣꯏꯁꯤꯟꯈꯤ ꯁꯤ ꯐꯤꯂꯝꯁꯦ ꯅꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯗꯒꯤ ꯍꯧꯔꯒ ꯃꯦꯀꯞ ꯑꯦꯟ ꯗꯦꯟ ꯀꯣꯁꯇ꯭ꯌꯨꯝ ꯀꯣ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯑꯥꯏ ꯐꯤꯜ ꯚꯦꯔꯤ ꯊꯦꯡꯛꯁ ꯇꯨ ꯗꯦꯝ ꯀꯣ ꯃꯣꯏ ꯐꯖꯅ ꯁꯤꯅꯦꯃꯥꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯍꯟꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯤꯂꯤꯁꯁꯨ ꯌꯥꯝ ꯊꯨꯅ ꯇꯧꯈꯤ ꯔꯤꯂꯤꯁꯁꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯇꯧꯈꯤꯀꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯔꯤꯂꯤꯁ ꯇꯧꯕꯁꯤꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯌꯥꯝ ꯐꯥꯎꯈꯤ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯐꯤꯂꯝ ꯑꯁꯤꯕꯨ ꯄꯕ꯭ꯂꯤꯛꯀꯤ ꯚ꯭ꯌꯨꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯅ ꯌꯥꯝ ꯈꯟꯈꯤ ꯑꯗꯣ ꯁꯤꯅꯦꯃꯥ ꯍꯣꯜꯁꯦ ꯑꯩꯈꯣꯏ ꯍꯣꯜ ꯃꯅꯨꯡꯁꯦ ꯆꯟꯗꯕ ꯑꯣꯏꯈꯤꯌꯦ
ꯐꯝꯐꯝ ꯂꯩꯇꯗꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯆꯥꯈꯤ ꯏꯚꯟ ꯑꯅꯨꯔꯦꯈꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯌꯦꯡꯕ ꯐꯪꯍꯧꯗꯕꯒꯤ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯅꯨꯔꯦꯈꯥꯒꯤ ꯐꯦꯃꯤꯂꯤꯗ ꯑꯦꯛꯁꯀ꯭ꯌꯨꯖ ꯍꯥꯏꯖꯒꯦ ꯆꯥꯟꯁ ꯂꯧꯍꯧꯔꯒꯦꯀꯣ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯁꯤꯅꯦꯃꯥꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯌꯥꯝꯅ ꯈꯨꯕꯥꯛ ꯌꯥꯝ ꯈꯨꯕ ꯌꯥꯝ ꯂꯥꯡꯕ ꯌꯥꯝ ꯂꯥꯎꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯦꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯅ ꯊꯥꯒꯠꯄꯤꯔꯛꯄꯗ ꯃꯌꯥꯝꯅ ꯀꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯃꯣꯏꯗ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯨꯒꯤꯁꯨ ꯑꯩ ꯇꯥꯟꯖꯥ ꯂꯧꯖꯍꯧꯔꯒ ꯃꯌꯥꯝ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯍꯧꯔꯒꯦ ꯑꯗꯣ ꯐꯤल्मꯁꯦ ꯀꯩꯅꯣꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯁꯨ ꯔꯤꯂꯤꯁ ꯇꯧꯋꯦꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦꯀꯣ ꯁꯣ ꯐꯤल्म ꯑꯁꯦ ꯍꯦꯛ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯌꯥꯝ ꯐꯪꯉꯦꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯁꯤꯃꯥ ꯍꯣꯜ ꯐꯥꯎꯕ ꯆꯟꯈꯤꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯑꯗꯣ ꯁꯤꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯦꯟꯈꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯀꯣ ꯍꯣꯏ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯩꯁꯤꯅ ꯁꯨꯝ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯊꯣꯛꯂꯛꯑꯒ ꯄꯪꯆꯦꯟꯗ ꯆꯦꯟꯁꯤꯜꯂ ꯑꯩꯉꯣꯟꯗ ꯄꯪꯀꯣꯟꯗ ꯀꯣꯟꯕꯤꯔꯛꯄ ꯀꯣ ꯈꯨꯠ ꯄꯪꯁꯣꯛꯇ ꯁꯣꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯄꯦꯜꯂꯦ ꯑꯗꯨꯝ ꯂꯩꯗꯅ ꯁꯤꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯨꯕꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯊꯣꯛꯂꯒ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯆꯠꯀꯗ꯭ꯔꯥ ꯈꯜꯂꯝꯃꯒ ꯀꯩꯅꯣꯝ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯤꯕꯗꯣ ꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯕꯗꯨ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯇ꯭ꯔꯦꯂꯔꯃꯛꯇꯤ ꯌꯦꯡꯖꯔꯦ ꯑꯗꯨꯕꯨ ꯁꯤꯃꯥꯁꯤꯃꯛꯇꯤ ꯌꯦꯡꯖꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯣ ꯍꯧꯖꯤꯛ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ OTT ꯄ꯭ꯂꯦꯠꯐꯣꯝ OTT ꯑꯦꯞ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛ ꯃꯥꯔꯆꯀꯤ ꯇꯥꯡ 1ꯗꯒꯤ ꯌꯦꯡꯕ ꯐꯪꯒꯅꯤꯅ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯖꯔꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯖꯔꯒꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯁꯣ ꯑꯃꯔ ꯀꯩꯅꯣꯒꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯤ ꯑꯁꯤꯗ ꯑꯃꯔꯅ ꯀꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯗ ꯑꯃꯔꯁꯦ ꯖꯒꯣꯏꯁꯨ ꯃꯇꯦꯛ ꯁꯥꯔꯛꯏꯀꯣ ꯑꯗꯨꯗ ꯏꯁꯩꯁꯦ ꯀꯌꯥ ꯁꯨꯈꯤꯕꯒꯦ ꯖꯁ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯊꯤꯝ ꯁꯣꯡꯁꯤꯇꯪ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯀꯌꯥꯝ ꯌꯥꯎꯈꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯥꯏꯇꯜ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯒꯅ OST ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯊꯤꯝ ꯁꯣꯡ ꯁꯤꯃꯈꯛꯇꯅꯤ ꯏꯁꯩ ꯌꯥꯎꯔꯤꯁꯦ ꯁꯤꯝꯇꯪꯅꯦꯕ ꯁꯤꯝꯇꯪ ꯌꯥꯎꯔꯤꯁꯦ ꯌꯥꯎꯔꯤꯁꯦ ꯑꯣꯀꯦ ꯑꯗꯣ ꯑꯃꯔꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯀ꯭ꯋꯦꯁꯟꯁꯦꯀꯣ ꯑꯃꯔꯅ सिगी सिमासे कुमक्प मतमदा दालोमना अमरदा सिगी कासे सिगी कनो से पिरक्प मतमदा हाइतारे डायलॉग से स्क्रिप्ट से पिरक्प मतमदा अमरना पारगा येंखिब मतमदा कई फाउखिगे ngasai adum panjagibdo aina childish nature amakak haidi o sidagi angang amadi si keno adum every actor khudimaki magi way of kai haidano presentation haigadra aigi so aigi act tobagi tone amakak layeba so every tone magi film gi script amamam gi tone amamam loi lei haitare ado adugi tone je khoina phana bo hono deneba kanagi through director's mind director gi mind nam khak akoina isam sam har kana magi mind director gi mind du connect toksalaga connect tor matung da agi tone du thi doineba so panjabana kam je first two days mukti like yamna ngamde haidi akoina sida rehearsal ke gi tobuna tamni dako aduga third day gomba subudagi adunabu akoina hek horokpada serious sin ju kashu thamde aduna third day gomba surakpada idi haureba akogi keno lakpase connect agi tone do isana khangakpa magi machu je kamai thak toino kaina haibu singbase adu director gi through dine adu script to lakhiba kandadi par matunda dialogue to every aidi tasina agana prom to jam sokjaiba ai oin na prom to da lom to join jam haije da lom please prom to birakano atima pa ge to so ai ma pa to birakano haidi prom se angon da kai I'm not I haitribaira khangdeba ko comfortable oi da bai ta to bu su yawe to yaw reason kai har kan da easy mode to nang da sin ge di prom to biu ko adu yari ge di to adum ai sina ina kitang serious mode la kan di isagi on kaino puthoga tawning ba hawira ba manung da yaw le di dialogue to kin khangja ga di adu team khar le aina sum script review have kan da waro bu su le because da lom si ama maina thabo ko because script to dalom ne ngon tam chan thin bi re aina dum study to le re tar ga di ai already yum de homework to lakchare ba haidi si ji nga sin dam ni hai play to ga dori ba character se kai no hai ba do ma phasana khangaga analyze to ga la abani na
exam tha angang ngai na hojik chatli mayam je yum dagi prepare to lezi moi kamai exam piruni chamane every day is exam akoi shooting gi day the on the floor da lak to je exam nga tane ba sina moi na sathi sina once I exam pi gi bje exam ko chamane ai je once I deliver to gi ba acting je amu an hingala aroi ba adui du khatang ne ba capture to lai gi tu je aduna that art har ju khang ne aduna aina yam study to je sina dialogue tu pazaraga aina to bodu da manung dagi thola agari somewhere I want satisfaction do hoi fail oiba natragana success oiba dudi tambangam de aina tawjari budu to ko but genuinely aina tawjari ba khara du da aina heart and soul sim dang is maina tawge na khan budu admaina thamjabu ini samsam ado amar wari su nungairi ado amar sigi pamjabana ngaujare hariba sima asigi feature film asigi kitang acting macha am tang tawbiro amar with dialogue ngasai na di tawba ngamaroi di haigimne adubu tawdaba yaroi ai dalon da hai ben interview khadem ta acting to hai bir kanu ko ai scene gi ni dam hai ba ai mayam sol lai tai samna kan acting dor kan des mai na ai mi no di tok san do ma la ma ni ko camera mamang du di ngamaga kamaina amu hujik su camera da tawbane na khanbiro ne akhoi udre akhoi kanam ta laitre na khanbiro mi ne tok san do ma la ni ba acting ek dor hai bi kan ogum ba stage ko acting dor hai bi da thai chat le ba ja ta ai to bu di to ge na hai ga hoi try to get a camera hum khilam ni na camera hum ngi mang da viewer sing video ba mayam chida koi yam koi budi na tre ta ga su akoi na rehearsal do mapung phane am to ro ga to ba na tam ni na dialogue ta exact makti work ta bi haidi aina ngang gi bising do kaino da gi nok pa sin di myam yaw gre adui sin gai tu da gi ko actor am ta yaw dam ni na langna badu impact to phangaroi hai tar itom da ai oi ba dialogue ama haibam yawe serious kitang oi ba hai tar last scene loiram da aina film sida leiriba scenario aidi aina sariba character du da khogi yam naha oina hai tar paisa tan bagi hona bakan bagi work culture hok ke na to ba dugumba character ama khakne aduna yai khaiba thingkhaiba society gi fattaba mi myam jina khogi loina mun ghar lor kan ma je pra broken no kan jida phare de tari chatlage na haidi ma se ai character se bangladesh ta pok pane ma se kano da aduna bangladesh ta han grage and har page du da long khayo ai de try to se chemang lem ga da santos ka da oram dong ma le ina ama da santos ka adu da haiba mama ga papa gi role sa mama gi baba okay moina sahab ai chala ge ma ai sagai na tai ahlaman I horuk pa mori ba mapam da bazihan gi manak tai halake picling ai dei hong da larik nai su ningthina tamba phanglaktara bai gi punsi nai adubu ai gi punsi chingsel leiba mapam da ai chalagi ma ai na piba mek chara paga imaga bazi ga di lobo lakya ko thank you sima tekse lalam dong wale yamna emotional oiraga masada chingsallaga aroi bida emotional oi ki hai tare man hoji dialogue to khiba madam do matek to hoji ki dialogue to ado dalom script se dalom na I khiba matam da hoi dalom gi wakhan sida la khiba matam da hai tare sigi script se ai smaina iragadi sigi script sida smaina wa se nganghan taragadi sigi sima sida mahakna play tawribase amarna play tawribase yamna maram mokpa angang amagi character ama play tawribanina sigi role se play tawrapa matamda mahakna sigi kamaina haigadoino aisu express to ngamagdre hai dare like amarna hujik yamna emotional oina ngangkiba wafam adumaina lakpanina kamaina tawraga I khibage kamaina sagat khige sumai to bonida
ꯑꯩꯅ ꯋꯥꯔꯤꯁꯤꯗ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯍꯣꯏ ꯕꯕꯥꯁꯦ ꯌꯥꯝ ꯊꯨꯅꯗꯤ ꯌꯦꯡꯕꯗꯤ ꯐꯪꯗꯣꯔꯦ ꯍꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯃꯥꯒꯤ ꯕꯕꯥꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯥꯅ ꯃꯩꯇꯩꯒꯤ ꯂꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩ ꯀꯣ ꯑꯗꯨ ꯃꯥꯅ ꯁꯤꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯗ ꯍꯩꯔꯣꯛ ꯅꯨꯄꯤꯁꯤꯗ ꯌꯥꯎ ꯏꯜꯂꯒ ꯂꯩꯖꯕꯅꯤꯗ ꯃꯕꯥꯅꯤꯗꯤ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯒ ꯍꯤꯡꯕ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯑꯗ ꯑꯃꯔ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯟꯕꯁꯦ ꯂꯦꯞꯊꯣꯛꯑꯒ ꯃꯣꯏꯅ ꯖꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯃꯥꯖꯁꯤꯗ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯤꯅ ꯄꯨꯡꯇꯝꯗ ꯇꯝꯕꯅ ꯄꯩꯁꯥ ꯃꯥꯡꯉꯒ ꯇꯣꯛꯄꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯁꯤꯃꯥꯁꯇ ꯄꯨꯁꯜꯂꯦ ꯑꯩꯅ ꯑꯗꯨꯕꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥꯁꯤꯒꯤ ꯄꯥꯝꯕꯩꯗꯤ ꯃꯆꯥꯁꯤ ꯈꯛꯇꯅꯤꯀꯣ ꯃꯆꯥꯁꯤꯅ ꯄꯥꯡꯒꯜ ꯐꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯃꯔꯝꯗ ꯂꯩꯕꯒꯤ ꯃꯣꯏꯅ ꯃꯌꯨꯝꯗ ꯍꯥꯟꯅ ꯍꯩꯔꯣꯛꯇ ꯍꯣꯇꯦꯜ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯗꯁꯨ ꯁꯨꯝ ꯄꯩꯁꯥꯗꯨ ꯐꯖꯅ ꯐꯪꯉꯛꯇꯕꯗꯒꯤ ꯍꯥꯎ ꯇꯨ ꯔꯟ ꯍꯤꯁ ꯐꯦꯃꯤꯂꯤ ꯈꯜꯂꯀꯥꯟꯗ ꯃꯄꯥꯁꯤꯒ ꯃꯥꯒ ꯇꯨꯃꯤꯟꯅ ꯃꯃꯥꯁꯤ ꯈꯪꯍꯟꯗꯅ ꯇꯥꯟꯅꯔꯒ ꯁꯣꯝꯗ ꯏꯝꯐꯥꯜꯗ ꯔꯦꯁꯇꯨꯔꯦꯟꯁꯦ ꯔꯟ ꯇꯧꯍꯜꯂꯛꯄꯅꯤꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯍꯣꯠꯅꯕ ꯀꯟꯕ ꯃꯁꯛ ꯃꯇꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯨ ꯎꯕꯗ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯤꯇꯥꯔꯛꯄꯗꯒꯤ ꯂꯩꯁꯥꯕꯤ ꯐꯖꯕꯤꯁꯤꯡꯁꯤꯗꯕꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯤꯇꯥꯏꯀꯣ ꯃꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯥꯛꯄꯗꯒꯤ ꯃꯥ ꯍꯣꯇꯦꯜꯗꯒꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯃꯨꯟꯕꯤꯍꯟꯈ꯭ꯔꯦꯀꯣ ꯁꯤꯅꯦꯃꯥꯁꯤꯗ ꯃꯨꯟꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯥꯟꯅ ꯎꯕꯤꯕ ꯀꯣ ꯎꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝꯕ ꯑꯗꯨꯝ ꯌꯥꯎꯈ꯭ರೆ ꯂꯥꯟꯅꯁꯨ ꯎꯈ꯭ꯔꯦ ꯃꯥꯁꯦ ꯏꯚꯟ ꯖꯦꯜ ꯐꯥꯎꯕ ꯌꯧꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯖꯔꯛꯇꯕ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯂꯥꯁꯁꯦ ꯁꯤꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯃꯇꯦꯛ ꯈꯔꯕꯨꯗꯤ ꯃꯥꯅ ꯍꯥꯏꯕꯗ ꯆꯤꯊꯔꯦ ꯑꯩꯈꯣꯏꯅꯁꯨ ꯅꯝꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯁꯤꯟ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯣꯜꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯄꯤ ꯇꯥꯏ ꯍꯦꯟꯅ ꯌꯥꯝ ꯄꯥꯎ ꯇꯝꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯒꯠꯂꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯂꯥꯁꯇꯕꯨꯗꯤ ꯑꯗꯨꯝ ꯃꯥ ꯆꯠꯈꯤꯗꯣꯏꯅꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯝ ꯊꯣꯛꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯂꯥꯁꯇꯕꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯒ ꯁꯁꯄꯦꯟꯁꯇ ꯁꯁꯄꯦꯟꯁꯇ ꯊꯝꯈ꯭ꯔꯁꯦꯕ ꯊꯝꯃꯒꯦꯀꯣ ꯑꯃꯔꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯎꯠꯅꯤꯡꯕ ꯃꯦꯟ ꯃꯦꯁꯦꯖꯇꯤ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯂꯤ ꯀꯣꯝꯄꯤꯇꯤꯇꯤꯞꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯕ ꯅꯍꯥꯁꯤꯡꯅ ꯉꯥꯎꯁꯜꯂꯒ ꯃꯥꯒꯤ ꯍꯣꯇꯦꯜꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯁꯤꯁꯦ ꯇꯧꯍꯟꯖꯅꯤꯡꯗꯕꯗꯨꯁꯨ ꯃꯣꯏꯒꯤ ꯐꯠꯇꯕꯗꯨꯁꯨ ꯑꯩ ꯎꯠꯆꯩ ꯑꯗꯩꯗꯨꯗ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯍꯣꯠꯅꯒꯦꯅ ꯍꯣꯠꯅꯕꯗ ꯀꯥꯏꯕ ꯍꯣꯠꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯃꯁꯨ ꯎꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯆꯨꯝꯕ ꯃꯤꯒꯤꯗꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯑꯃꯨꯛ ꯁꯥꯒꯠꯂꯀꯥꯟꯗ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯃꯦꯟꯂꯤ ꯄꯤꯖꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯀꯝꯄꯤꯇꯤꯇꯤቭ ꯑꯣꯏꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯦꯁꯦꯖꯅꯦ ꯄꯤꯕꯤꯔꯤꯁꯦ ꯑꯗꯣ ꯗꯥꯂꯣꯝ ꯀꯩꯅꯣ ꯑꯃꯨꯛꯇꯪꯒ ꯀꯣꯏꯁꯟ ꯑꯃꯇꯪꯒ ꯍꯪꯖꯍꯧꯒꯦ ꯗꯥꯂꯣꯝꯗ ꯌꯥꯝꯃꯦ ꯁꯣ ꯁꯤꯒꯤ ꯗꯥꯂꯣꯝꯅ ꯁꯤꯒꯤꯁꯦ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯔꯝꯕ ꯏꯝꯄꯦꯛ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯏꯕꯤꯈꯤꯒꯦ ꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯁꯤꯒꯤ ꯁꯤꯃꯥꯁꯦ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯝꯄꯦꯛ ꯑꯍꯨꯝꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨ ꯃꯦꯁꯦꯖꯇꯨ ꯏꯝꯄꯦꯛ ꯑꯣꯏꯅ ꯄꯤꯍꯟꯅꯤꯡꯉꯤ ꯑꯩꯅ ꯅꯍꯥꯁꯤꯡꯁꯤꯗ ꯑꯅꯝꯕꯅ ꯃꯦꯟꯂꯤ ꯐꯣꯀꯁ ꯇꯧꯅꯤꯡꯉꯤꯀꯣ ꯍꯥꯏꯕꯗꯤ ꯖꯁ ꯌꯨꯠꯁ ꯑꯥꯔ ꯗ ꯄꯤꯂꯔ ꯑꯣꯐ ꯗ ꯅꯦꯁꯟ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯦꯜꯂꯤ ꯇ꯭ꯔꯨꯠ ꯑꯣꯏ ꯂꯩꯔꯕꯅꯤꯅꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯉꯥꯡꯒꯤ ꯄ꯭ꯂꯦ ꯇꯧꯔꯛꯏꯁꯦꯀꯣ ꯑꯍꯟ ꯌꯥꯝ ꯁꯤꯅꯦꯃꯥꯅꯤ ꯐꯖꯍꯟꯒꯦ ꯍꯥꯏꯗꯤ ꯑꯍꯟꯒꯤ ꯑꯣꯏꯕ ꯃꯦꯆꯣꯔ ꯑꯣꯏꯕ ꯑꯔꯤꯡꯕ ꯑꯃꯒꯤ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯒꯤ ꯇꯧꯖꯔꯤꯁꯦ ꯅꯍꯥꯁꯤꯡꯁꯤꯗ ꯃꯃꯤ ꯑꯝꯇꯪ ꯇꯥꯍꯧꯅꯕ ꯀꯣ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯑꯗꯨ ꯎꯕꯗꯤ ꯁꯨꯡꯐꯪ ꯐꯪꯗꯦ ꯀꯣ ꯂꯝꯆꯠ ꯕꯦꯕꯥꯔ ꯍꯥꯏꯕꯁꯤꯃꯁꯨ ꯑꯗꯨꯝ ꯋꯥꯠꯄꯗꯧꯅ ꯇꯧꯏꯀꯣ ꯃꯃꯥꯅ ꯀꯧꯔꯁꯨ ꯀꯩꯅꯣ ꯃꯄꯥꯅ ꯀꯧꯔꯁꯨ ꯇꯜꯂꯤ ꯑꯗꯨꯒꯨꯝꯕꯁꯤ ꯌꯥꯝ ꯊꯦꯡꯅꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯀꯣꯛꯍꯟꯅꯤꯡꯕ ꯑꯩꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯉꯥꯛꯇ ꯁꯤꯖꯤꯟꯅꯍꯜꯂꯦ ꯑꯗꯨꯒ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯁꯤꯔꯐꯥꯎꯕꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯣꯏꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯉꯤ ꯑꯃꯅ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯑꯃ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯌꯥꯝ ꯋꯥꯈꯤꯕ ꯇꯥꯟꯖꯥ ꯑꯃ ꯌꯥꯎꯏꯀꯣ ꯄꯨꯂꯤꯁꯅ ꯐꯥꯔ ꯄꯨꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯅꯀꯣ ꯁꯤ ꯋꯥꯁꯨꯅꯣ ꯋꯥꯔꯒꯗꯤ ꯖꯁ ꯅꯪꯅ ꯑꯆꯨꯝꯕꯕꯨ ꯇꯧꯔꯒꯗꯤ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯒꯗꯤ ꯃꯃꯩꯗ ꯅꯪꯒꯤꯗꯤ ꯂꯥꯏ ꯂꯩ ꯏꯁꯣꯔ ꯂꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯖꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯦꯟꯗꯨꯅ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯁꯤ ꯅꯍꯥꯁꯤꯡꯗ ꯍꯣꯠꯅꯕ ꯀꯟꯕ ꯐꯥꯎꯍꯟꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯍꯟꯕ ꯀꯣ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗꯤ ꯃꯥꯏ ꯄꯥꯛꯏ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯨꯅꯦꯕ ꯗꯥꯂꯣꯝꯅ ꯄꯤꯅꯤꯡꯉꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯣꯀꯦ ꯍꯧꯖꯤꯛ ꯗꯥꯂꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯤꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯤꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯣꯠꯅꯕ ꯀꯟꯕꯤꯌꯨ ꯍꯣꯠꯅꯔꯒꯗꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ
loinabak afaba ngakta porakani haibasi amsu thambire ngasigi matang sida pamjabana ngaujare haribagi sima asigi message so haibadare aduga sima asina piningiba impact so adumakne na haibiri dalomna ay matang asina marak thatna aikoigi ipom media OTT app asi iOS ta huzik available oizare app store dagi su download tawbiba yaragani aduga anauba content sing amadi aikoigi mayamna huzik pamna ngainariba pamjabana ngaujare hariba sima Manipuri feature film asisu March ki tang amadagi aikoigi iOS amadi Android ipom media da yengba phangbiragani so marak thatna huzik aikoina ipom media gi matang dasu dalom gi maikai dagi kai wafam thambinin bage haibadoma ipom media mainly ipom gi OTT platform se mai pakna matam chupada ahen bata oidana dum chat oisno haibis ma haijage aduga ipom media si asuki matik honnaba kanba aigi cinema siga haipet manaba naha sigi wakalon chenba mayam amana punjalaga semi haina ai adum tanga haijage ipom media mai pak oisno sima haijage. Okay, thank you so much Dalom aduga huzik loishendringai gi mangoina na amuk isai amtang sakhanna hugzage Anurekha pamjabana ngaujare hariba film gi song ase amutang present tawbiro mayam gi maphamda isai sakringai mangoina na ai isai je ina saksarasu ko Damar Nikki amadi Ratna makoyumna tawbada aina su yamna pamjabadu oikre hoi yamna su khazare aduga pamjabana su ngau sangre mai pa ko hen bane aina ai haijage thank you so much Damar Nikki amadi Ratna makoyum busa isai se ai khudam tamjagi Pamjabana ngaujare nungsibana thumhatle hainingbana haisanu ngangningbana ngangsanu taningba wahaini pamjaba mityengni tahallo uhallo khanghallo nang tagini nangna chatpa lambida aina nungtigi leplise nungsi nang bungaibani mityeng amagidamakni Chilla matamang jaba nung junong samarakta aina nang bungay rise nung siwa hay dugini Chilla matamang jaba nung junong samarakta aina nang bungay rise nung siwa hay dugini Taning bawahay ni pamjaba mityeng ni Tahallo uhallo khanghallo nang tagini Taning bawahay ni pamjaba mityeng ni Tahallo uhallo khanghallo nang tagini Thank you. Okay, thank you so much Anurekha yam phajana su sakbigre ado sima sisu huzik akhoigi ipom media da March ki tang amadagi amuk akhoigi iOS platform asida yengba phangbigadoine aduda viewers ngaida kai haibining bage Anurekha na hariba platform asida viewers singna hack live streaming hack tawrani haibagi premiere haiba hama thabagi tangkaksida mayamna yenga ngairaga leibado adu oheningi haitare film sisu yam nungai ni bane film sisu pre book tawraga leibire na su takpire eko ipom media gi maikai dagi so ado haibiu ne Anurekha mayamna sungsoi soidana yengbiu mayamgi dazu yam nungai bazu oigani haina khanjai Damar Nikki amadi Ratna makhoina tawriba action dazu mayamgi apian bu oigani haina haijaninge okay thank pre-book tawsanmiro hoi pre-book su already tawraga leire na su takpire Dalom ipom media gi maikai dagi su hoi amu hena mayamna pre-book tawsalakpo oisano na su haijage ado Amar loisilakpo oina Amargi wakhalon amadi ipom media gi huzik platform ase yamna hoi mamang da budi kaino tawre mayam ne hena sakhang mai khang na biraba platform amane haibjaba tare adubu sumaina interaction tawba aduga ipom media gi oina live podcast torok pase handaksina ahan bane haibtare so ipom media gi mai kai da kai haibining bage lakchage ipom gi
tasena haragadi already yamna chawna establish tawkraba aduga future gi vision haitare yamna chawba isam samna harakanda Manipuri cinema gi khongchat chida haitare ipo media gi jo chawba contribution me amam thambar kani ne expect tawe cinema am tawbse norungdi akhoi khakna yadaba haitare isam samna harakanda ngasai dagi dalom nai ju thagat pi dagi ko anureka nai je kadai na a yong thagat pi gre wangman gre ikai sei haidi si akhoi de actor ne actor gi su effort pudi me am change but actor is in a tawdoi je akhoi personality develop tawna bo hona dunia du thabuk ki oina di lightman yaudana film number yaudana te cinematography yaudana cinema na me to directors akhoi na ngangi be sei ngang lon do kananom ni irakadoi ni akhoi na lip leng bado kananom na indore ka oina sakla ini so actors na privilege me am lo je phange akhoi gi kano ni yam chau thuk chai so adu masak khangna haitare akhoi su contribute tongmina se chamana na actor magi role su yamna chawi film da adudana akhoi su hona ge aduga agi through the gisu ipo media future da Manipuri cinema bu 1972 da ge hori ba khoi cinema haitare du lak ra yam nusi ba journey ja haitare sibok se akhoi mathang gi da su ipo media na ju as phajaba kaini film yam mo ju chatminari puthokminari production bu oiro adagi support bu oiro pamjabana ngaujare gumba team ji tonga tongan balak pududa support to beginning khalle aduga yam idea hayeng ipo media gi house to yamna pioneer oi dong male ahan ba podcast da khoi da long ga indore ka ga hum pom ki na ko so to all the viewers haitare Android amadi iOS ta ipo media gi download option biraga app se marks tang amadagi pamjabana ngaujare kene yam nusina namjagi ba film se me meaning ta bio aduga honest comment haijaba tare akoi request haitare mayam da Manipuri cinema ba nusi bio maramdi akoi na sanajari bilila je akoi gi iron da ne ba mi gi maron da nate aduna adumna chaibining ba improve tawbining ba semdo haning ba do ana positive oiba construction feedback haitare constructive oiba feedback pibiro aduga halagi tupage na koi comment pibido so it's quite hard comment lakhanda ba lahan la habir semdokning bado semdokning ba fazana habiro akoi makso ji honari like storyline je kai de hongdok sige Manipuri cinema je kamai develop to sige kai je khanari ba ado habira ko matam da kitang ngasai film ji da already da koina haijaba message yori ba thogal lon akoi gi culture de yaw rabane akoi I da hai tare mai tei lam ji da phasara ba khoi Manipur ju yaw jar bane thagol lon thaksi khasi je aduna social media lak ba kan da ju adumna chai biri do nangi I mari akhoi da ne hai di chinnaw da saina bane samna ne aduna constructive boy feedback bi biro semdok na bo hona ge khoi ju ahin ding khan da na hona jari in mind tham sake thank you so much Amar well ngasi gi Ipo media gi live podcast asi loisinjadring ai gi mangoina na ekhoi gi ngasi gi cast amadi crew members sing da achamba khudol tang jana bai tanja da lawjage okay dalom da hana present tawjarage dalom thank you so much Anureka thank you welcome Amar, thank you so much most welcome. Zayan. So matang asida ngasi akhoi gi Ipo media gi live podcast asi loisinjadring ai gi mangoina na ngasi Ipo media app asi OTT platform da hojik play app store da hojik download tawba phangbiragani amadi ngasi gi Ekoina unajariba pamjabana ngaujare hariba team asigi film pamjabana ngaujare asisu March ki that 1 dagi Ipo media gi iOS amadi Android Ipo media da yengba phangbiragani ngasi aikoi gi irakta lengsin biriba pamjabana ngaujare gi cast Amar Mayang Lambam adagi Anurekha Mayengbam singer aduga lyricist story
screenplay, dialogue, amadi director su oibiriba Dalom Gurumayum Dalom busu ngasigi aikoina haijarubada harau harau yabiduna aikoi Ipom Media gi live podcast asigi studios da lengsin birakpagi damakta hainingai leitana mayam pumna mapu thagai perform dokchari most welcome matang asida ngasi aikoi gi Ipom Media gi live podcast asibu yengbiriba mayam pumna mapu amuka hanna khurumjari